Lengang na sangsaleba waron drugs 2.0 ki saruk ama oina ngasi nyuma matung pung tarani thoiga minit tararom taba matamda Kakching police na heroin number 4 gram chanipan supna mapan phagat pangam le hairi potlam sing atu Kakching Commando gi khutpu amana phagat pangam khibani ngasi palel lomdagi angangba machugi Bitara Briza Amat Hauduna Laki, Maduda Palel Police Station gi Mapada Gari Adubu Kamna Bakhanganki, Adubu Mapam Adudagi Nantok to Jenki, Commando team Maduna Tanaduna Gari Adubu Pabangamki, Maduda Potlam Sing Adubu Pagat Pangam Kibani, Gari Adugi driver Ramadi Mapu, Makataba verification Gidabak, Detent Tauduna Tamle Hairi, Detent Tauduna Tamle Meeoi Sing Adudi, Hautak Tampak. Kunau Makhalai Kai Wangu Kairap Bishnupur district tagi Hauzikna More ki Chicken Village Talaiba Nauba Takhelambam Chahi Kuntra Taruk Apokpa Takhelambam Iboyai Maitai Amadi Technopol district ki Manung Channa More gi Zalen 5 part 2 dagi Lingchin Kipgan Sahi Nipu Taruk Mapurai bagi Ming Neha Kolam Kipgan Kawi Hairi Parabagari Aduda ge sub case humpumanga da haptuna purakpa heroin number 4 powder sing adu phangbangam khibani hairi pharaba Meeoi sing amadi potlam sing adu makhataba angi oiba thabak sing lokhatnaba Kakching police station gi OC da sinakre hairi